Akasbani Imphal, Wahengbam Rajesh na pau pajari, ahan bada maruiba pau. Haksel Mantri Dr. Sapam Ranjan Nahairi, rises the kidney nabagi chang wangkalaliba asi, tijin bagi matam oire. Manipuri matam kuirabagi tungda COVID-19 ki positive case ama tengnare. Tribal Affairs Mantri amasung Cabinet Subcommittee ki Chairman, Let Pau Hawkip Nahairi, Churachampur Jila ki Singhata, Lanjenarak pasing lainaba shelter home mari saragani. Lana lamjing kraba awang pok lamdamgi naha singbu mausagi lambida amuk hanjilagnaba Griha Mantri Amit Shah na appeal tauri amasung Pradhan Mantri Narendra Modi na hairi kunmathoi suba satabti gi Bharat asi anuba wakalon amagalonana manglomda changsilli. Haksel amasung Yaifa Yumbal Mantri Dr. Sapam Ranjan Nahairi, Laibagasta COVID-19 case Hengalaliba Asigi Yenglaga, Kendra gi Haksel Mantraloina Rise Asisu section of Kangalakle. Manghai, Tasigi Tara Amasung Tara Matoida, Lightset Asigi Matangda, mock drill Pangtokani. Strengthening of organ donation and transplant process Haibahiramda, Porompataleba Jenimski Urology Department Amadi, Mohon Foundation ga Kusamadurangasi Institute Asida Pangtopa workshop to Saruk Yaraduna, Dr. Sapam Ranjan Hai, rises the kidney nabagi sang Wankalaliba Asigi Matangda, Tijin Bagi Matam Oire. Mangnai, kidney nabagi sang Wankalaliba Asi Chari Basinjakta, Chanangi Saruk Yam Bagira, Natraga, Miam na Ising Tapa Watpanara Haibadu, Tijan Bagi Tangai Fadabalay. Mantri Nahai, Haujik Chari Bachinjak Asi Hongdok na Bamiambu Baptan Bagi Matam Oire. Mantri Nahai, Janimski Doctor Singna kidney transplant kun mga, may pang na pangtokiba asi, rise asigi onadi, choktok chungaini. Mahang Nahai, Pradhan Mantri Narendra Modi na hawkiba nomaijing numita sandokiba mahaki marfudra mapan suba man ki baat thoramda, haksangi kaya dan tawbagi maru eba wapam panki. Dr. Ranjan Hai, rises gi oinasu haksangi kaya dan tawba asi may pang pangtok na bahonabada, mahaki maikaidigi tawbaya batabag pangtokani. Sarkar asina rises gi mapang kudimakta, haksil gi kudong sabasing piri hairaduna, Dr. Ranjan Hai. With the slight, I will use the word slight, rise in the COVID cases and few casualties across our country, the government, the ministry has also been advising us to be ready, to be always ready to face any eventuality. We got a letter from the ministry to have a mock drill. On the 10th and 11th, we will be taking up mock drill as well. And we remember the commitments that made, the responsibilities that RIMS took, the responsibility Jennings, Seizure, and all other hospitals everywhere. Everyone took the frontline workers and we would expect since we know a little bit about more than what we knew at that time about how COVID's been running around. So maybe we can catch it at the right time and save our people from those illness, from that particular illness. Be ever ready for that. Manipuri Thakia Marum COVID-19 ki positive case Tengarudraba Matungda, Hawkiba Punkunmida COVID ki Anuba case ama Tengare. Punna sample taratre test over the Imphal is the Jenims the Mui ama positive over Tenakibani. How's power the rises the COVID positive over Apunumasing, Lakama Lising Kuntramapan, Chamapan Kun Mangasure. Manipurangasi Mui Amata COVID vaccine kapagi Paulate, rises the How's power the Punna vaccine dose la Kuntranito Lising Humpumapan, Chama Marie Kapkre. Kuga Battalion Assam Rifles na ngarang Churachampur Jila gi Singhat Mayada Operation Chatabada drug putok pusin tawba miyoy ama fari hari. Mangondigi lupa koti nipan lag marfu henbagi heroin number 4 gram lisingani chani fare. Polam singadu chapon kep chama tarak humputarukta hapto na purambani hari. Churachampur Battalion na ngarang Jila asiki New Bazaar bus stand dagi aina thingkrabalu PLA gi miyoy ama fari hari. Akak naba pau ama phangbadagi mapam maduda thi humbagi thabak chatabada miyoy adu phakibani. Amaromda Fundrey Battalion Assam Rifles Nangarang Kakching Jilagi Waikong Digi KYKL gi Mioy ama fare hari. Kangpokpi Jila da Singi Lalalup amana driver ani fakre haba akak na pau ama Assam Rifles na pirapagi matung ina Special Commando Unit Kabaysugi Kangbu amana ngarang Kangpokpi gi Forest Hill Range mayada sangsinduna thi humbagi tabak chatabada Mioy ani edu kalhaure hari. Mioy singadu masak khangdaba lalobu singaduna faraga purba matung maphamda hundok lambani hari. Amarom the Imphal West Commando na ngasi Urembam Awang Laikai digi ULLF ki miyoy ama fare hari masana masabu captain ni haijaba miyoy adu mahaki mayum digi faki bani paraba miyoy adu Pachoy Police Station da sinakre hari.
Akashbani Imphal gi ik pau kangbuna nomaijing numit khudingi leptana sandoliba akanaba thoramda hayeng ayuk pung 3:40 likon masana haiba thoram ama sandokani. Thoram asi Kangla amasung Changai channel animakta taba pangbigani. YouTube channel Air Imphal su live streaming tawgani. Malem sinba thungna leiriba mioi phurup singi tongan masana kya leibagum iram da masigisu makal makha kya gi leijiram liba masana singasina top mawong magun wahan thok uba phang e masida khunai amagi lisang sina satharakpa punsirol gi mamisu chauna tari Akashbani Imphal gi pau kangbuna leptana sandok seriba thoram gi ngasigi tangkak asida puduna laksari likon masana Likon sana macam isda koi pakang masang auction na bising na koi likon baru uran mumba losin magumu kari mumta macam da masage sonda judge lagi betul nipi ahlaman judge lagi tono potoro nangkon de lagi jadi maru tu potoro hai macam isda mama yang ngali tu nang sagi likon maru losin liba pakang misatu na maru dum potoro kan ni Tabiriba Pawasi Akashbani Imphal Digiri. Tribal Affairs amasung Hills Mantri amadi Cabinet Subcommittee ki Chairman ju oiriba Letpau Hakim nangasi Churachandpur Jilla gi Singhat Subdivision da chatuna mafam adu yengsenkre. Lanjen naraliba Myanmar masa sing thamnaba mafam adu semgatliba Shelter House ki phibam mantri na yengsingki. Khongsat adu Jilla ki Deputy Commissioner amasung SP Seruk Yaki. Khongsat aduga mari lenana chairman hai yumthangnaba leibak Myanmar da hauzik oiriba phibam asi nemdriba phawba leibak adudagi lanjen narak leba sing Manipur da leiba yagani mang hai lanjen narak leba singna masana makhong thongna district administration da changjapam lawgudabani mang hai barrack type ki shelter house mari sanaba mafam khangdole mafam amamamda mioi yankhai leiba yagani Shri Letpaun hai sangjapam lawduna leiriba mioi singda chana thaknaba haksel amadi tangai phadaba polam sing pigani makhoibu lanjen narakpani haiba khangnaba saktak sesu pigani chairman na mireba masa sing makhoi gi yum singda amadi jati kaunu singi marakta punna leiminadanaba jila adugi official singda khanganki We are helping you, not arresting you. Peoples of More peoples and Burmese peoples are of apprehension that they'll be arrested and put to jail. As a chairman of subcommittee, I assure you, you will not be arrested and put to jail, but we are providing you shelter and we are providing you fooding and everything help you. Thauramdra Saruk Yakiba Jilla Sigi Deputy Commissioner Sharad Arujana Hai Police SDO staff biometric personnel sing yauna akaknaba pawgi matungina Jilla asigi mafam singda akhanaba verification drive chathaba hauragani Rajya Sarkar ki War on Drugs amasung Deforestation campaign bu sagatpo ina War on Drugs and Deforestation haibasda nomagi oiba miyambu bab tanbagi thoram ama Pukhaw Laifam Community Hall ngasi pangthokre Peace and Development Coordinating Committee amasung Village Development Sporting Pukhaw Laifam na sinba thoram aduda Imphal East ki SP KSIC bakantana singmana saruk yaki Man Society Tamenglong Baptist Church linkaki bagi kuntaret suba thoram Unity Stadium Tamenglong Headquarters da ngasi pangthokre thoram dugi saruk ama oina khutcha hairaba nupa singna makhoi gi polam sing utki mioi chani hemra saruk yakiba thoram aduda akhangai kyana wangangki Langol singsangi manung chanba luang sangbang maningi singi lambi mapalda mi leitabi khudong chaba lauraga amot akai hundoklamba mioi ahum laikai gi miyamna pharaga police ta sinakre hari Amoromda North Imphal Development and Sporting Union Nichu Luang Sangbang Makha Laikai gi Maikai digi atopa mafam dagi laklaga asigumba amot akai langthoklambagi thong asi matungda tawbidanaba appeal toropaga loinana club asigi volunteer singna toina drive sathagi gani hari Lining Thok Sanamahi Lining Loop Kunagaw Bangladesh na sinduna anirak suba oina mingkai lawbagi thorum amasung sanamahi sanglen amadi sanapung sabagi urep yung tamkre thoramdura saruk yakiba Lining Thok Sanamahi Temple Board Manipur gi Member Secretary Maisnam Sibadata Luang hai ingkumja lising ani tara mathoi gi mikok thibagi matungina Manipura sanamahi lining chatpa missing gi sang asi sada 3.9 da hantarakle Adumoinamag Mukhyamantri N Birena maruiba thokdang lauduna minority oina sak khangbinaba marilenaba bibagta che thakre hari MPSC Sina Anisuba Imphal West District Polo Tournament ki winner oire Manipur Horse Riding and Polo Association asinba tournament asigi ngasi sanagiba final da MPSC Team Sina MPSC Team Bibu Panjal manga marida thoiki Emmanuel Theological Seminar
Tamenglongna sinduna nomagi oiba open football penalty shootout ngasi pangthokre maduda nupagi team kuntra amasung nupigi team taranipana saruk yaki nupagi da Chengdai Namjuan Center Church na ahanba nupigi da Baptist Youth Society na ahanba taki Akasbani Imphal gi pau tabiri Lana lamjing kraba awang numpok lamdangi naha singbu mahoksagi lambida amuk hanjilangnaba Griha Mantri Amit Shah na appeal tori Mizoram gi Aizolda leba Lamwal pada pangthokpa miyangi mitin amada wa ngangadura mantri hai Mizoram na statehood phangkiba chahi kuntra taruk asida singthaningai oina lam kudimakta mai pakna paikhalakli manghai Pradhan Mantri Narendra Modi gi luching makhada awang numpok lamdam asi santi tangdu leitaba amasung chokotpagi lambida manglomda changsilagli Griha Mantri hai leba gasi gi oina lamdam asida yangkhaida chatpa Pradhan Mantri hairagadi Griha Shri Narendra Modi ni lamdam asibu sokatan bahibasi Pradhan Mantri gi achetpa phirepni Griha Mantri nangasi Mizoram da lupa koti lisingani changwa changna paikakadaba chakot thorangi project taramathogi jatra hunki Griha Mantri na Aizol Sar Maya da laiba Jokhok Sang da laiba Nauna Saba Assam Rifles ki headquarter battalion sangaki headquarter asi sangaki bagaloina na lamdam madugi miyamna matam kuinadigi Jodin da laiba Assam Rifles battalion headquarter hongdokinaba dabi torokpa adu mangphaunore Griha Mantri na Jodinda Laldenga Cultural Center sanabasu jatra hunki Pradhan Mantri Narendra Modi na hari kunmathoi suba satabti gi Bharat asi anuba wakhalon amagaloina manglomda changchili maramaduna anuba thoksil amadi anuba khudong sabasing leibak asida semgatli Madhya Pradesh ki Rani Kamalabati Railway Station dagi Bande Bharat Express lamthabagi thorum da wangangladuna Pradhan Mantri nahai world class ki khudong sabasing yauraba Bande Bharat railgari asi Bharat ki tawbangamba khutsa haibagi khudamni Anoba railgari asina tourism amasung thabak pibagi khudongchaba adu hengal halagani hairaduna Pradhan Mantri nahai tourism hengalaba matamda thabak phangbagi khudongchabasu hengalakpada natana semit lonchu hengalakani masina mafam ama chokhatnaba honabada chawna mateng oigani Mangnai Rani Kamalabati Railway Station dagi Nai Delhi gi Nizamuddin Railway Station phawba chengadariba anoba railgari asi leibak asigi oina taramathoi suba Bande Bharat rail ni Ngasi thoromda saruk yakiba rail mantri Aswini Baisnon hai Madhya Pradesh ki rail budget ta hana hablamba senpham degi saruk kunmathoi hengale manghai lupa koti lising marfu mari changna railway project Madhya Pradesh ta paikhalagani mantri hai lebak asigi railway station lising ama chani world class ki thakta sengatnaba thaurang tawre Tripura na yumbu oiduna Raijadu ahanba G20 gi mifam tha asigi ahum degi hauragani mifam asigi hiramna clean energy for a greener future haibasni mifam asi Hapiana da International Fairground da tha asigi ahum amasung mari da pangthokani mifam asigi damak Raijadu gi maruiba mafam sing yauna heritage site sing leitengna semjille tha asigi mari da oxygen park da yoga gi thorom ama pangthokani maduda mapan leibak sing gi mihut kangbu sing saruk yagani Numin humni chathagadaba anisiba G20 Tourism Working Group ki mifam ngasidigi Siliguri da hawkre mifam asida G20 leibak sing yauna antarjati gi sangstan sing gi mihut chama kuntra henbana saruk yari mifam asida kendra gi tourism amasung donor mantri G Kishan Reddy saruk yari Anova financial budget Lisingani kulumdoi kunmari ngasidegi chatnaba hore budget asi handakta sangsatta sel to mantri Nirmala Sitaraman puthokibani sarkar gi tongan basing amadi budget asida semdoknaba prastab tokhiba singchu ngasidegi chatnaba hore sana amasung sana gi polam sing hallmark ki digit taruk yawba code khaktana leibe yaragani atemba matamgi oiba savings scheme gi anoba interest ngasidegi chatnaragani aroibada maroiba pau Haksal Mantri Dr. Sapam Ranjan Nahari rises the kidney nabagi chang wangkhalali basi tijin bagi matam oire Manipur matam kuirabagi tungda COVID-19 ki positive case ama thengnare Travel Affairs Mantri amasung Cabinet Subcommittee ki Chairman Letpau Hakim Nahari Churachampur Jilla gi Singhata Lanjenarak pasing lainaba shelter home mari saragani Lana lamjing kraba awang nongpok lamdamgi naha singbu mahoksagi lambida amuk hanjilaknaba Griha Mantri Amit Shah na appeal tawri Amachung Pradhan Mantri Narendra Modi hari kunmathoi suba satabdi gi Bharat asi anowa wakhalon amagaloina mangromda changsilli pau loijare